साउथ ईस्ट एशिया की लेपाक्सिंग हाइबदी फिलिप्स लाओस कंबोडिया मलेशिया सिंगापुर योरकी अदुबु पेंचोक सेल आइबा मसाना सिना ngasi ngasi makti world singtuna sanaba global sport ama haibadu oire pencek silat ngasi di aikoi mayam gi ima leibak india hairiba lam leibak asidasu masing thingamdraba sanaru sing kayana yamna pamna sanarakpadagi indian olympic association na recognize toba game amusu oire masit sunatana ministry of youth affairs and sports olympic council of india international olympic association department of personnel and training hairiba national and international gi thakta leiriba association mayam asina recognize tori loina na yamna nungai ba wafam amana department of personnel and training gi makhada all india police sport control board ministry of home affairs ki makhada leiriba central of police force sing dasu penchang silat ariba masana sing asi recognize tori masit loina na manipur gi oina all manipur penchak silat association leikiba ga loina na hojik mayam gi mamang da thamgadoriba player sing asi sangam davi sports academy gi chief coach oina lebiriba M. D. Mudarsi Sa Mak Masa Maksu Dizia Samrai Falta Sikos Oiriba Maki Makada Sanaba Player Singni Hairiba Academy Asina Ngasi Ngasi Mak Sanaroi Nipugi Matakta Sanabatana Tongan National Amadi International Gitakta Medal Kaya Laura Kiabo Famsi Mayami Mamang the Tamzari. Thank you.